Ngasigi video asi aigi friend amana khanbirakpa topic tagi semjaba video amakhakni. Aduga ngasigi topic asina Lionel Messi gi matangda aikoina khangjinbada kanaragadaba facts 9 khak khangminasi. Masi aina hajarak matamda soikhibal lankhiba yawbasu mayamna pukjel sauna ngakpiyu. Aduga aigi channel asidagi anouba changbirakpa oiragadi nuksibiduna channel asibu subscribe, like amadi share tawbiyu. Adudi mayam factsing adu khangminarasi. Facts number 1. Lionel Messi asi 1987 June gi date 24 da poi. Aduga mahaki bokpham asina Argentina gi Rosario hariba mafam asidani. Mahaki full name asi Luis Lionel Andreas kawi. Aduga mahaki father gi mingna George ni. Aduga mother gi mingna Celia kawi. Messi gi masimnaw asi nupa ahum ni aduga nupi amani. Messi gi mingsi America gi singer Lionel Messi haibadagi lauraga thonbani. Facts number 2. Messi gi mabok gi maming Celia kawi. 1998 da taibangpal thadokhi. Matam asida Messi sahi 13 subata ngairi. Aduga yamna interesting oiribadi Messi na goal chanba khudingi mahaki khudombi ani atiyada thilli. Masina takpadi Messi na matam supada mahaki laikhidaba mabokpu ningsingduna lei haibani. Facts number 3. Handaki facts asidi adopna taba matamda soidana interesting oigani. Messi na international contract sign tawba matamda 2,800 crore lawi. Facts number 4. Lionel Messi na 2012 ta 91 goal chanki. Aduga 2012 ki oina goal akhwaidagi chanbagi world record thamki. Facts number 5. Car collection. Messi gi car kaya ama lei. Messi na 255 crore hena car leibada sijanai. Messi gi manungda Ferrari 335S aduga Audi RS6 Messi gi price na $250,000 ni. Masi India gi paisa ta onthoklagadi 1 crore 8 lakh ni. Aduga Maserati Gran Turismo hariba car asisu Messi gi lei. Mamalna $1,36,000 ni. India gi paisa ta onthoklagana 1 crore 3 lakh ni. Messi gi manakta 1957 Ferrari 335 Spider hariba car sisu lei. Price na $35 million ni. India gi paisa ta onthoagana 260 crore ni. Facts number 6. Private jet. Messi gi Gulfstream 5 private jet kauba private jet ama lei. Masida kitchen ama bathroom ani seat 13 lei. Messi gi private jet asi Messi gi oina design taroga sakhibani. Messi gi private jet sida Messi gi number 10 su tharaga thami. Aduga Messi gi private jet asigi mamal asi $15 million ni. Masi India gi paisa ta onthokpa taragadi 112 crore ni. Facts number 7. Property. Messi gi yum ani sui amana Castle de Fels ta lei. Masi market value da yengduragadi 45 crore ni. Facts number 8. Social work. Foundation Leo Messi kauba Lionel Messi gi ama lei. Masida 100 dagina 200 crore phauba donation tawi. Facts number 9. Brand endorsement. Adidas na Lionel Messi gi lifetime endorsement deal tawi. Report ki matungina Lionel Messi na $111 million India gi paisa dana 830 crore brand endorsement dagi income lai haidi. Video sibulo di phawwe bagi adom haninga leitana thagatsari. Aduga video asidagi adomna kharada oirabasu knowledge phangbi haiduna khanbiragadi video asibu like tawbiyu. Aduga anoba changbirakpa marupsing oibiragadi channel asibu subscribe tawbiyu. Aduga adom-adomgi marupsing dasu ngasigi video asibu share tawbiyu. Batung tarakpada adom-adomna pambiba topic leragasu comment section da pongdokpiramu. Yamna athuba matamda
ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯇꯣꯄꯤꯛꯁꯤꯡ ꯑꯗꯨ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫